इंदौरदगी लुहोंगबदा ngairiba newly married couple ama मेघालयदा कोइबा चटपा मतमदा मेघालयदा मफम मरंग खंगदना मांगखिरम्मी मदुदा इंडिया पुंबदा मीडिया सिंगदा फोबा ngangnaki मदुदी नॉर्थ ईस्ट कोइबा चटपा हाइबसी सेफ ओइते मखोय अनि असि मेघालयगी लोकल म्युई सिंगना नत्रगा गुंडा सिंगना पैसागी दमकता फादुना हातोखरबरा हाइबा फो वाहिनकी मदुगी मतुंगदा मेघालय पुलिसना कोपल असिबु थीबा हुंबगी थबक चथबा होरखी मदुगी नुमित खरनिगी मतुंगदा मेघालय पुलिसना नुपा अमगी असिबा पत्था पुमथरबा हक्चांग अमा थेंगनखी मदुदा कन्फर्म तौखी मदुदी मदुगी मिसक अदुमक मसिदा मांगख्रे हाइना थिनरिबा राजा रघुवंशी हैरिबा मिसक असिने मदुगी मतुंगदगी मयामनासु अमुक हेना मिपाइनरखी मदुदी नुपा अदुदी सीना फंगले अदुबा नुपी अदुदी करम थोकलमकदगे नुपी असि हिंगलमखिगद्रा नत्रगना अतोपा मियोइसिंगना नुपी असिबुसु हातोकलमलगद्रा नुपा असिदी थवाई मांगख्रे अदुबा नुपी असिदी असोयंगाम यावदना तेक्ता काइदना हलकलबदी हैना मयामना खनखी अदुबा नुपा असिगी असिबा हक्चांग फंगलबा हप्ता अमगी मतुंगदा नुपी असि थोलक्खी अदुसु नुपी असिना थोलक्लिबा मफम असि उत्तर प्रदेश के गाजीपुर हैरिबा मफम असिदनी हाइबदी मते मनाव अनि असि मेघालयदा पुन्ना मांगमिनखरगा नुपा असिना सीना फंगले अदुगा नुपी असिना उत्तर प्रदेशदा थोलक्खिबनी अदुना मियामना महाकिदमक्ता मिनुंगसि पोकनरंबा नुपी असि महाक थोलक्लबा मतुंगदा होजिक्ति मियामना महाकपु तुगच्चबा पोकनरक्ली मरमदे नुपा असिबु महाकना प्री प्लान तौरदुना मी नेक्लगा मेघालयदा हनीमून गिदमक्ता पुरगा हातोखनखिबनी अदुगा मियामना मेघालय स्टेट गिदमक्ता खनरंबा वखलसिंग अदुसु अरानबा ओइरमखि अदुना ngasiगी एपिसोड असिदा हुजिक यामना कन्ना वायरल ओइरिबा मसिगी थौदोक असिगी मतंगदा मतौ करमना लुहोंगबदा ngairiba nupi asina mahaki nupabu करी मरम की दमकता हाथ पाम की बाई बवारी असे ngasi की एपिसोड असिदा डिटेल दा मुंगतंग यंगमिनसे इमेज असिदा उरिबा नुपा सिगी ममिंग राजा रघुवंशी कौवे अदुगा महाकी लोइनबी नुपी असिगी ममिंग ना सोनम रघुवंशी कौवे मखोय असे मध्य प्रदेश की इंदौर दगिनी 2025 की फेब्रुवारी थादा इमुंग मनुंगी अहन सिंगना यानबगी मतुंग इन्ना हाइना सिंगनरदुना राजा रघुवंशी अमसुंग सोनम हाइरिबा म्युई अनि असे लुहोंगनबगिदमक्ता हाइना सिंगनदुना एंगेजमेंट तौरमखि अदुबा सोनम हाइरिबी मसागी चही 12 मुंग सुरबी नुपी असिगी महाकी मपागी प्लाईवुड की फैक्ट्री अमा लेरमखि मपागी फैक्ट्री अदुदा राजकुशवा कौबा मसागी चही 12 सुरबा मिसक अमा एसआर ओइना थबक पुबा यौरम्मे अदुना मपागी फैक्ट्री दा लाक्थोक लाक्सिन तौबा मतमदा ngасagi राजकुशवा हाइरिबा मिसक अदुगा मखोय अनि असि इतततना थेंगनबदगी मखोय अनि असि नुंसिनरम्मे अदुबा मखोय अनि असिगी नुंसी मरी असे इमुंग मनुंग अमसुंग मपादा हाइदोकपा किबदगी सोनमना महाग राजा रघुवंशी हाइरिबा म्युई अदुदा एंगेजमेंट तौबा अमसुंग लुहोंगबा याखिबनी अदुबा सोनम अमसुंग महाकी बॉयफ्रेंड राजकुशवा अनिगी मरक्ता हाइनकी मदुदी इमुंग मनुंगना याद्रबनिना लुहोंगख्रो अदुगा लुहोंगलबा मतुंगदा महाकी मपुरोइबा ओइगदोरिबा राजा रघुवंशी हाइरिबा म्युई असि मखोय अनिगी लंबीदगी लोकथोखरसि हाइबदी राजा रघुवंशीबु हातपगी प्लान असि मखोयना लुहोंगद्रिंगे ममंगदगी हौख्रे असुमना 2025 मेगी तांग 13 निमित्ता राजा रघुवंशी अमसुंग सोनम रघुवंशी हाइरिबा म्युई अनि असि इंदौरदा लुहोंगखि लुहोंगलबा मतुंगदा सोनमना महाकी मपुरोइबा राजादा हनीमून चटनबगिदमक्ता हाइरमखि अदुबु इमुंग मनुंगी अहलसिंगना हंदक्तसु इक्विदना पहलगाम अटैकता टेरोरिस्ट सिंगना टूरिस्टिंग हातखिबदुना मरम ओइरगा मखोयना हनीमून चटपा हाइबसिदा यारमखिते अदुबु सोनमदी नुपा मयमदुदा मतम कुइना लेबा पामखिते मरमदी महाकना नुंसिरिबदी राजकुशवानी अदुना सोनमना मरक मरकता माकी बॉयफ्रेंड पाउ फोंगदुना करम मफमदा पुतुना हातकदगे हाइना प्लान सिनरमखि मदुदा मखोइना प्लान तौरमखि मदुदी इंदौरदगी असिगुमलबा यामना लापा मफम हाइरिबा मफम अदु यामना इंगचिकपा मीपोंग इता तादबा जंगलगुमना लेबा मफम अमदा पुनबा हाइनखि अदुना मखोइना राजाबु मेघालयगी चिरापुंजी अमसुंग नोकालिकाई फोलना चिंगबा येंगनबगिदमक्ता पुबा हाइना डिसाइड तौखि अदुगा माकी बॉयफ्रेंड राजनसु सोनमदा हाइरखि मदुदी मेघालयदा चटपगी हनीमून टिकेट सु सोनमना कक्चदुना माकी हस्बैंड दा सरप्राइज ओइना पिनबसु खंगलखि मदुगी मतुंगदा सोनमना मेगी डेट 18 दा मेगी डेट 20 गी गुवाहाटी फोबा फ्लाइट टिकेट कक्लदुना माकी हस्बैंड राजा रघुवंशी दा मखोइना मेघालयदा हनीमून चटपगी मतंगदा हाइखिरम्मी मदुदा राजागी इमुंग मनुंगी म्युइसिंगनसु पामदा यानिंगदना टिकेट सु कक्सलुरबनिना मचा सिंह हनीमून चटपा हाइबदुदा याबा ताखिरम्मी असुमना लुहोंगबा हप्ता अमा हेनबता ngairiba न्यूली मैरिड कपल असे मखोयगी हनीमून गिदमक्ता गुवाहाटीदा मेगी डेट 20 दा थुंखिरम्मी मदुदा कपल असिना गुवाहाटी के कामाख्या मंदिर दसु चटलमखि
Madugi matungda 21st May da couple asi Meghalaya da yaukirammi. Matang asida Sonam gi boyfriend Raj Kuswaha role horakadore. Luhonglaba matungda Sonam gi honeymoon Meghalaya da chatkadore haiba fix oirabanina. Sonam amasung mahakki Mapuroiba honeymoon chatkadaba numit humni watlingi matam. 17 May gi numita Raj Kuswaha na mahakki mamanaba contract killer ahum. Bishal, Akash amasung Anand hairiba miyoi ahum asibu neklatuna. Makoida lising yangkai amasung mobile phone ama piratuna. Madugi mobile phone adu subna tangi makoina Meghalaya yorba matungda sijananaba hairakki. Madunatana atopa mobile phone amatadagi call toroktanaba haiki. Asumna mahakki marup ahum asi 17 May gi numitta Meghalaya gi damakta train, bus amasung sumo tongduna chatkirammi. Aduga May gi date 19 da Meghalaya da makoi ahum asi yaukirammi. Amaromdana Sonamdasu ngasai gi tongana pikiba mobile adugi number su yoramki. Aduna mahakna Meghalaya yorba matungda mahakki location singchu ngasai gi number adu thaduna khanganki. Aduna ngasai gi contract killer ahum maduna su Raja Raghuvanshi bu mafam saba mafam yenglatuna question senaduna leiki. Makoi ahumna mafam aduda yonba mi hatpada sijinaba yaba khuchuklai kharasu leiki. Maramdi maduna hengkona makoina hatkraba matungda thengnaba tarbasu local gunda singna toba manabagitamakta. Asumna May gi tang 22 gi numitta Raja Raghuvanshi amasung Sonam Raghuvanshi ani asi hiking gi damakta chatkadaba numitni. Maduda hiking chatpa tourist sing lamang natanaba local tourist guide sing hire tongnarammi. Maduda Raja Raghuvanshi na makogi hiking gi damakta Albert kauba local tourist guide ama hire toramki. Makoina hiking asum chatpa matamda angamba akumba chingchep na chingba kaya chatpa matamda Makoigi guide aduna khwaidagi mamang thangna chatli madugi matungda Raja chatli. Aduga Sonamna khara lapna khwaidagi maning thangna laktuna lei. Madugi trekking aduda Raja Raghuvanshi na miyoi ahum khak thengnaki. Madugi miyoi ahum adumak ngasagi contract killer ahum adumakni. Aduba makoigi tourist guide Alberti Hindi khangdabana makoina ngangnaribadu karino haibadudi khanglamkite. Asumna makoina tang 22 gi numit halaklaba matungda mathangi numit 23rd May dasu makoina hiking gi damakta chatlamki. Somdana Sonamna mahakki location sing ngasagi miyoi ahum aduda tumina share toba toklamde. Aduna makoi ahum adu khara lapna Raja Raghuvanshi gi matung inaduna leiki. Asumna Meghalaya gi Khasi Hill yoramdai tourist amasung guide sing yamna lanna chatpa mafam amada Raja gi matungdagi ngasagi nupa ahum adugi manungdagi amana yamna athauba pot amana yalakki. Madugi matungda mamanglondagi atopa nupa amana amuksu yanki. Asumna tawduna miyoi ahum adu changduna Raja Raghuvanshi bu mafam aduda hatoklaba matungda lokhada langtharamki. Maduda Sonamnasu mating pangki hairi. Maduda Sonamna mahakki Mapuroiba gi purse dagi lising tara manga yoramba case lokthokduna contract killer ahum aduda piki. Matang asida Raja bu hatlamdai gi matamda makoigi plan adu cancel tongnaba contract killer sing aduda hairakhi haina phawba phongdokli. Aduba Sonam hairibi nupi asina contract killer sing aduda Raja bu hataba yaroi mahak het hatpada lakh kun pigani phawba haiki. Asumna miyoi ahum aduna Raja bu hatkibani. Madudagi contract killer ahum adu makoina lakhiba adugumna bus amadi train gi lambi pharaduna Indore da mukhan kirami. Aduga Sonam su maki mobile phone sing switch off torga langthoklamlaga 23rd May gi numitagi amuk hana uba phangkide. Aduna couple ani si numit asigi matungdagi amuk hana uba phangkidabana masigi missing report su lakpana Meghalaya police na miyoi ani asibu thiba humba chathaba hoki. Marak aduda mayamna khanakhiba ase makhoi ani asi koiba chatpa matamda Meghalaya gi local miyoi singna natragana gunda singna hatok pikhrabra haibrasini. Matang aduda North East amadi Meghalaya state ki damakta miyamna su yamna jat ngangnakhi. Meghalaya police na numit kaya ni thiba humba chatharaba matungda June gi tang ani 2025 ki numitta Meghalaya gi sohra hairiba is Khasi Hill gi manakta leiba mafam asida nupa amagi patha pamthaba horamlaba asi bhaksang ama thengnakhi. Madugi matungda misak adu Raja Raghuvanshi ni haiba confirm toba ngamki. Mafam adudagi makoina rent waikhiba scooty Sonam na litkiba furit angoba amasung Sonam na litkiba raincoat jacket amaga thengnakhi. Madugi jacket adumaksu konna couple asigi iroi loina Meghalaya da ukiba CCTV gi footage amada nupi isna litkiba jacket adumakka chap manaramki. Aduna mayamna nupa sibu hatok lamlaga nupi sibu kidnap tawduna pukhibagi maongsu mankidaba natte. Madudagi Meghalaya police na nupi adubu thiba humagi thabak adu kumang chawsinna amuk hena thuna chathaki. Marak aduda Meghalaya police na couple aduna leramba stay home hotel adugi kada changsinduna thiba humba chathaba matamda Sonam hairibi nupi sige suitcase ta wedding ring amasung mangal sutra yoramba thengnaki.
Luhongbata ngairibi nupi amana asumna maki wedding ring amasung mangal sutra lokthokuna thamlamba asida Meghalaya police su chingnaba polakhi aduba somdadi sonam hairibi nupi asi mihatpada chenarurabanina mahaksu mirot oina bus amasung train pharaduna karigumba flight ta chatpa targadi airport singi CCTV camera da ukigani haina makhagi lambida Uttar Pradesh phauduna mayum phoba lakadabani marak aduda Meghalaya police na rajagi haksang phangkiba mafam aduda Kopal aduna missing oikaba numit meki tang kulhumdogi numitta karam mobile number sing activate oike haina check tokhi maduda yamna ngangngai oiba maongda raja amasung sonam ki mobile number nattaba ahum suba mobile number ama mafam adwaida activate oiba thengnakhi hairiba mobile number se numinini humni dagi raja amasung sonam na leiba mafam kudingmakta activate oiba thengnakhi aduba hairiba mobile number du ngasai contract killer singa du pikiba mobile number aduni Meghalaya police na madugi mobile number du ki maramda thijinba matamda khalki madugi mobile number du Indore ki number ne madudagi Meghalaya police na Indore police ta call tawraduna mobile number du ki maramda madu karamba owner ki maming da leibano haina khangtokna bahirakhi maduda Indore police na thijinba da khanglaki madugi mobile number du Akash hairiba mi du ki number oiramki madudagi police na trace tawraga Akash bu phagatki Madugi matungda police na mahaka samnaramba Vishal su phagat pangamki madugi matungda ahum subada Raj Kushwa su police na phagatki asumna sonamna su masigi paw si khangladuna mahak su kuina lotsin aduna leiba yaraktabadagi June gi date 9 ayuk anganba pung ani muk taba matamda Uttar Pradesh ki Ghazipur railway station phoba laktuna madudagi tholaklaga highway amagi manakta leiba cha nathaknaba hotel gumba dhaba amada changchenduna mahaki phone amasung purse mina loina mulhaure mahak asi kidnap tawrubadagi nanthokuna chelakpani mayumda call amtang tawge haiduna phone wairaduna mabungda phone tawki madudagi mahaki brother na police ta paw piraduna UP police na mahakpu Ghazipur gi highway nakangi hotel machadudagi lapkhatki Indore police na su asomda Raj Kushwa amadi mahak na nekiba contract killer marup ahumodi su phagatki masigi case asida Indore police UP police amasung Meghalaya police ahumag loinamak thaudang leiri adubu Incidents asi Meghalaya da thokpuna maram oiraga Meghalaya police ki jurisdiction gi makhada challi aduna hujikti Meghalaya police na UP da lakladuna UP police tagi sonam hairi binupi asi makha taba investigation gi damakta Meghalaya da pukre police na mahakpu medical checkup togo matamda nupi asi pregnant makti oiramde hairi aduga Indore dagi su Meghalaya police na Raj Kushwa amadi makoi myoi mari Meghalaya da makha taba investigation kya tongna ba pukre aduna mapung phaba investigation chatharba matungda thaudok asigi matangda watloba amadi chithauba wari sing miya mamangda loin amuksu thoklakhigani episode asibi nungai biba taragadi like share comment amasung subscribe to biu aduga marakta asigumlaba crime report sing puduna lakpada interesting oi biragadi comment section da iduna phongdok piramo